ngasi phongkhiba tungan Manipuri siphongsingdagi maruoibi I pausing myamna thamjigi ahanbada Assam police na Bihar dagi mi hatnaba neglakpa ama hatkre masa khangdaba mi sing Assam gi Hojai district dagi mi ama hatnaba Bihar dagi neglakpa contract killer haiba ma Assam police na hatkre thaudo tu mangna police custody dagi senana bohona bada thokibani hainasu police official amana ngasi Phongdokhre nupa dunga sinumidang police na lamding town puduna magna crime sisinaba nongmai ni haba ma lawruna bohona bada magna mapamadurigi sena na bohona rakpadagi kapkhibani hainasu police aduna haki nongmai du thong amagi makhada lusilami hainasu report amana haki police official aduna hai nupa do Bihar dagi atopa amaga loinana lumding dagi mi khrana hanagi railway employee ama hanabigi neglakpani haidi neglakpa mihat pasing aduna hawkhibi irai numiki numidangda lumding town victim aduda nongmaina kapkhi amasung mahak sokhi thaudo adugi matungda police na maduda senaba sing adu phana bohona ki amasung ngang numaiji numiki numidang mi mapan phakhi maru oina case aduda senari badu numidang bongai gaungdagi phakhi hena sumang naiki nupa adu lumding town na mahakna crime adu sizinabani haibisu nongmai adu lawruna bapukhi magna police ta asaba pistol an utki adubu atopa automatic pistol amasu mafam aduda lotsilami amasu magna madu police party ta kapada sizinnarakhi amadi gari da nongmai maru khara panki madugi matung tarakpada nongmai kapada nupa da sokhi makpu local hospital da pukhatki adubu mafam aduda sire hainasu lauthoki hainasu official aduna makatana Phongdokhi Makasa tarakpoina to papaman Iranian authority na protester amasu hatokre mya mamangda thauriyan kre Shia Islam gi dharma gi leaders singna panbe Iran ikui dana yamna sauna protest tokhiba duda phakhiba ani suba bandi amasunga sisibi serak pankre atai gi mafam da warning tawpu oina yamna tamthiba mongda construction train amadigi thauriya laga hatokre ri bandi adugi maming Masjid Reza Rahanawat kawi Thamarungi mamang na security forces na protesters sing hatpada magna yamna saubadagi paramilitary force ki member ani thangna thilaga hatoki hairi ngasi ani suba bandi ama sibi sarak pon kiba sina leba sida authority na yamna thuna action lokhatpa dugi mamitari yamna lona thunu satakiba court ki hearing singda yamdrabada protester taragani thudi sibi ki sarak pinaba right takre henusu activist singna Phongdokhi Iran da Human Rights Activists na Phongdokhiba matungina hawkiba September thagi mayai chalakpadagi yamna sauna irang thokraba matungda yamdrabada mi samriga marfugo nipandi sikre amasum protester lising taraga nipan ga sanina phajin krairi Iran gi Mizan News Agency na Rahanabad pu train amadagi yalaga hatokpagi photo ama phongkhi photo du bandi du makhong makhut punba amasum makhok tu amuba bag amana kupsinbokhi ngasay Iran gi Masad City da bandiye do hatokpa matamda mi kyasu yanganki adubu marks of security forces ki members singna concrete amasum metals bearers singi mamangda ngak selaga thamki Mizan News Agency ki report matung ina Rahanabad hawkiba November taragatreta Masad area da security forces ki member ani thangna thilaga hatki amasum marina suanki hari State television da thadokiba video amada nupa amana mi ama koitan tanaraga thangna thilaga hatpokhi hairiba nupa simangna khudakta atopa masu thangna tinki aduga skenki State TV na miredu Rahanabad ni haina search tokhi Mizan gi report matung ina sikiba du Iran gi revolutionary guard ki makhada leiba Basis paramilitary volunteers singi mahiroi ni hari basis ki volunteers sing Iran ki asop city sing sai thukli amasuma koina protesters sing de attack tawba amasum phabagi tabak sathari thaudo kyara protesters sing na makoi kuthona khenasu pausna makhatana palakli makasa tarapoina to papamna loktak pat ki core zone gi manung lam hector 1.30 lanai mioida pata panchilam le hari Manipur lengan loktak part matam sunana simgana ba madi part asigi ecosystem da akaiba to undana ba Asian Development Bank ki official singa wari sanabagi thabak satharingai sairakta part asigi core zone gi manung sanba hector 1.30 park chawba mafamama lanai miyo amada pata panchilamle thanga
constituency gi ithing da leiba Lenthoinganbi Girls Club ki President amasum Secretary na ngasi Phongdokhre Loktak Lake Protection Act 2006 ki makhada kilometer 70.30 park sauba mafambu core zone ni haina sakhang duna ngak senbe ki thabak sathari core zone gi manung sanba Loktak Park ki ithing amasum Sendra gi lona besaruk ta leiba park saurab lamadu lanai miyu amata pata pithok lambabu yaning da Phongdorakli Thanga Park tu ithing da leiba khoirakpam gulapi apokwa lekhidraba Bogo Shingagi Mingda Lamadu Pata Panchilam Kibani. Salibase Siki July Taraganipa na Pata Panchilambiki record Tenare. Pata Dugi Dark number na 36 area 0.5251 1.3000 hectare Haina Paleduga. Anobo Pata number na 59. Pata du the SDC Moirang S Moirangi Kuyeksu Yauri. Lengang akan mathabak pekat tuna part asibu kanana bu honaringai sairakta lauktu na paman bamong na park sabun lamama pata pithok lamba simak sing na ngai pata pi bada scenery bamyei sing Manipur Loktak Lake Protects Act 2006 ki makhada sairak pi gadaban hanasu Phongdorakli makasa tharak point na to papom na ragging gi thawang muthat na nupi police constable amana mahiroi saduna tha hum college kakre Indoor the Labour Mahatma Gandhi Memorial Medical College the Mahiroi Singh known admission torakpa ahan masahigi Mahiroi Singh the ranking tawduna ot naibagi thawang sa thariba kya adu mutanaba Madhya Pradesh Police ki nupi constable Salini Sahun Seikun gamari kaubi mana masagi saklo silaga college adugi Mahiroi gi saktam langduna thawhum sumna college ki class sing the saryakre mana college adu the nungti gi bag Lengbana Yaladuna Laki, Loinana Maki Maru Mapang Singa College, Cantin the Wadi Wataitonaki. Senior Mahiroi Singna Anobu Mahiroi Sing the Karim Kataina Bamasum Atai Makalgi, Ragging Sataribi Singa to Magna Tumina, not Topshilavamatunda, Senior Mahiroi Singa to College Amasum Hostel Adurigi, Taum suspend on Kihari. Housekeeper Taum Rongi Matamishi the Magna College Adugi, Senior Mahiroi Taragamatoi, Masa Kangdok to Ahan Basahigi, Mahiroi Sing the Ragging Satabagidama, suspend on Kipani. Magna masak lotuna housekeeper tha ahum subna lamen tu hen wa senior Mahiroi Taragamatoi masak kangdok tuna suspend tahon keeper thawong adugi matangda Salini Sahon amasuma ki senior oina leidiba Tehajib Kazina Phongdokhre gi matungina college asida ariba Mahiroi singna nauna sanglakpa Mahiroi singda ragging sathaduna otpi naibire haibigi complaint kaya marum lakpagi thawong sataki ben hanesu pawdamki Police the walk liba complainant sing adu miya marakta phone tholakhiba natragana kanagumba senior Mahiroi amatabu basak maming panmari tawrakhidi haide nisu pausna makatana Phongdorakli atopa paw amadana gari da losilaga purakpa drug gram satruka maudraga taruk fakhre ikobana mar tuan chamber sing cm laga madura losilaga purakhiba brown sugar gram 696 asi Susangpur police na madubu purakhiba gari thorakpa miyega kona na fagat pagamkhre Susangpur manungi awong khai maikai romda bana mara drug pukre haibagi thajabi yaba pawm phangmadegi Susangpur police ki SI Tats Milans na lusingba police ki kangbuna benama ngasi nuktil pung mari rom tabada dongjang khunda rom tabada singnaduna khamki Maruti Ecoben registration number MN01AZ2902 du Urkhul district ki Litan police na kuanba Zalenbung khundagi laklaga housing na Susangpur Songpe khunda leiba Naimin thang kipgen ko sahi kuntragani palom suraba manathorakpani Bongmol da leiba Neong Zen Servicing Center tana gari du pudun laklaga maphamadu duty magistrate ki mamangda witnessing yohalaga mechanic sing seasonadu gari edu thihumgi thabak sing sataki Gari edugi makhana tungana semba compartment ama yorambadigi kakthatuna yengbra brown sugar ni singnaba drug sing yawba sapon cap ni fugumato yoramba thingnaki gari edu makata na yengsinbada driver gi sit makara tungana semlamba cabinet amada brown sugar ni singnaba drug yawba sapon cap taraga humdo yoramba thingnaki bagaloinana ikoben adu da drug yawba sapon cap yangkhaiga mari lotna puramba thingnaki sapon cap singadugi arumba khaitolaga punna phangkiba Brown sugar ni hain singnaba drug singadu puna gram satruka maudra taruni nungtil pung taru rom tarakpada brown sugar ni puraga drug singadu bu madubu purakpa ikoben madubu thorakpa driver amadi mangona yoramba mobile phone handset ama Susangpur police na formal oina fagat pagaloina na case ama register tawkre sohaidi
Makasa tarakpo to perform accident the Mahiru any Shiri Nifuga Tare Sokle Maharashtra gi Raigad district bus ama mata maka on madigi Mahiru any Sikri Amasum Atopa Nifuga Tare and Sokle Hana police nang si Phongdokhre police officer lamana Phongdokhre gi matung ina thaudo tung ngarang numidang pung nipalom tabada Raigad district ki Khopoli town manakta leba singi mapam amada thokibani bang naki all Mumbai Pune highway da leba masjid poi manakta bus adu mathak maka on baduda Mahiru ani khudak da sikibaga loinana atopa nifuga tare na sokhi asopa singdo Khopoli amasum Lonabala da leba hospital singda pukhatkre haina sumang na Phongdokhi Mahiru sing adu Mumbai city gi matai da leba coaching center amada tamba singni haina su Phongdokla dun official dun haki makoi Pune district leba Ronabala Hills Station da picnic saluraga halakpada laibaktiba thaudok tu mayokna khibani hainasu pausna makhatana su phongdorakli makasa tharak point sport content katang mayamna thamjage India gi cricket Sanaroi Virat Kohli na footballer Christiano Ronaldo bu thagat Phongdokhre India gi cricket team gi nupa gi captain Virat Kohli na Portugal gi saknairaba footballer Christiano Ronaldo bu greatest of all time ni haina singthara dun thagatpa Phongdokhre social media handle singda Virat Kohli na hai malem gi oina Ronaldo gi kusana amati ma ki hai singba sing adubu trophy natragana title amatana mangan mangamloi trophy adudigi mamal yamba ma ki sports fan sing tuan mafam singda leiri makna match ama sanaba matamna malem gi miyamna phawriba ihulamadi thajaba sing adu mutsinbada awa gani Phawribi ihulussing adu title amatana mutsinba ngamloi hotnaba kanba madi kathokpa maga loinana mangjil thana sanarkhiba miyesi ishorgi asengba khudolni Ronaldo si ma ki oinadi greatest of all time ni hanis Phongdokhi sei kuntragatre suraba Ronaldo na World Cup ki quarter final da Portugal na Morocco gi mukhut goal ama 0 da maithiba matamda pirang sintaduna football field gi thoki handaki World Cup asina Christiano Ronaldo gi aroi boina sanaba match oikibani Ronaldo na Instagram na thagalakpa post amada hai miyamna wafam kya ama pinaba madi haina yaukre kaya amana oirakpa yabasing Phongdoknakre adubu mahangna Portugal gi dama kathokpa sidi hanthaba mata leiroi Portugal ama oina miyai khudingmaki goal sing ngakthoknaba kanna hotnaduna sanakhyaiki Ronaldo si nupagi international soccer score khwaidigi lawbu sanaroi ama oina lakhi Haujuk Power goal Samga Taragani Panchankre, Masi Malem Goine Suquidi Wang Bamoina, Lady Beniso Heidi Amaromdana, FIFA World Cup 2022, Golden Boot Kilamzil Fransky, Kylians Mbappé Messi, 0 Tiki Heli. Qatar na Yumbu Oiden Satariba FIFA World Cup 2022 gi Golden Boot Kilamzil Fransky forward, Kylians Mbappé Argentina gi Lionel Messi amasum teammates Olivier 0 tiki helaga mangjil thaduna satpangamli Golden Boot ki competition asida karigum Sanaroi anina goal chanbigi masing sapmanarabadi khwaidigi yamna assist tawba Sanaroi duna winner oigani aduga karigum Sanaroi anina tagar anidagi henmana goal chanbigi masing manaduna leirabadi khwaidigi matam tena sanaba duda award asi piragani FIFA World Cup 2022 Golden Boot ki list France ki forwards Kylian Mbappé na puna goal manga sanduna lamjel asita khwaidigi makokta leiba ngamli masai gi sei kungo humdoi suba Sanaroi sina Australia ka sanaki bahan ba group digi match ta goal ama san ngamki Denmark ka sanaki ba group match ki ani suba hafta France ki Kylian Mbappé na goal ani san ngamduna mai pakhibagi maki timbu knockout qualify hanki Round of 16 gi Poland gi sanaki match ta ahum amada mai pak pada mana goal ani san ngamki adubu ngarang atheng mad England gi sanaki quarter final da goal ani amada mai pak rabasu Kylian Mbappé na goal score ta ngamki de Golden Boot ki lamjel da Argentines forward Lionel Messi na puna goal mari sanduna ani subuda leiri Argentines great asina sathariba World Cup asigi ma ki career gi aroiba oiragani haina su Phongdok leikhrabani Masai sei kuntraga manga suraba Lionel Messi na group D gi ahanba match oina Saudi Arabia ga sanabada ma na penalty amagi mating na goal ama sankrabsu match asi makoi gi team maithiba nangkibani Mexico ga sanakiba group match ta Enzo Fernandez na assist tarakpa Lionel Messi na goal ama sanki
राउंड ऑफ 16 की ऑस्ट्रेलिया का सनाबदा गोल अनी अमदा माई पाखिबदा लियोनेल मेसी ना अर्जेंटीना की मैकेडिगी स्कोर तब ngमखि अर्जेंटीना ना नेदरलैंड्स का सनखिब क्वार्टर फाइनल मैच दा एसिस्ट अमग लोइनना गोल अमसु चनब ngमखिबनि तारेलक बेलोन डिओर विनर ओइख्रब अर्जेंटीना की लियोनेल मेसी क्लब की लेवल दा ट्रॉफी क्या लब ngमख्रब फीफा की टूर्नामेंट सिदा हौजिक फाव टाइटल लब ngमदना लाखली मालेम की तुआन मफम सिंह लैरिब माकी फैन सिंह हंदकी मतांग सिददी माकन वर्ल्ड कप की टाइटल लौरक ngमगनि हाइबगी असोब थाजब थमलिबनि सो हाइदि फ्रेंच के टॉप सनरोय ओलिवियर्स 0 ना क्वार्टर फीफा वर्ल्ड कप 2022 दा गोल मरी चंदुना अर्जेंटीना की लियोनेल मेसी गा मानना लैरि मसागी सही कुंथ्रागा तरुक सुरबा ओलिवियर 0 ना हेनरी ना थमलंबा फ्रेंच की ऑल टाइम टॉप स्कोरर की रिकॉर्ड अतुदगी हेनगत ngमद्रे मांगना चामगा तरागतरे सुबह मैच सानरकपदा माकी यांखैगनिथोय सुबह गोल चंदुना पोलैंड की सनखिबा वर्ल्ड कप की राउंड ऑफ 16 की मैच अहुम अमदा माइपानखि हेनरी ना गोल यांखैगे मथोय चलंबगी रिकॉर्ड असी ग्रुप डी की ऑस्ट्रेलिया का सनखिबा अहानबा मैच मरी अमदा माइपाखिबदुदा माना गोल अमा चंदुना माना हनबा ngमखि ngarang athing bada England gi sanaki ba quarter final match ta ani amada mai pak tuna semi final yohan ki bada goal ama sanwa ngam ki bani sathari ba tournament asida goal ahum sanwa ngam khraba Sanaroi singa dudi Goncalo Ramos Portugal Alvaro Morata Spain Marcus Rashford England Inner Valencia Ecuador Bukayo Saka England Richarlison Brazil amasum Cody Gakpo Netherlands ni टूर्नामेंट गोल अनि चनब ngमख्रब Sanaroi सिंह अदुदी ब्रूनो फर्नांडेस पोर्टुगल हैरी केन्स इंग्लैंड फुलक्रुक जर्मनी अमसुम विंसेंस अबुबकर कैमरून जोलियन अल्वारेस अर्जेंटीना एंड्रेस ट्रामारी क्रोएशिया अमसुम यौसेफ इन नेसेरी मोरोक्को ने हनसु पाउसना मखाताना फोंदोरक्ली अदु हौजकोइनदी मैम पाउसु मतांग से लुसिनजरगे अमसुम मैम पुन अनौबा अपडेट ngamiनसी